ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯦ ꯑꯅꯧꯕ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤ ꯃꯌꯣꯟꯒꯤꯗꯃꯛ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯕꯤꯔꯦꯟ ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯦ ꯑꯅꯧꯕ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤ ꯃꯌꯣꯟꯒꯤꯗꯃꯛ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯅꯦꯝꯊꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯃꯤꯑꯣꯏ ꯈꯔꯅ ꯇꯣꯉꯥ ꯁꯟꯗꯣꯛꯇꯨꯅ ꯃꯥꯏꯀꯩ ꯑꯃꯗ ꯍꯨꯝꯗꯨꯅ ꯄꯨꯅꯕ ꯍꯣꯠꯅꯕꯤꯒꯅꯨ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯁꯥꯎꯠ ꯕ꯭ꯂꯣꯛꯀꯤ ꯃꯦꯟ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯁꯠꯚꯞꯅ ꯗꯤꯚꯁꯀꯤ ꯊꯧꯔꯝꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯔꯥꯖꯤꯕ ꯒꯥꯟꯙꯤꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ RDNPR ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯗꯨꯅ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯂꯩꯉꯥꯛꯀꯤ ꯃꯤꯅꯤꯁꯇꯔꯁꯤꯡ MLAꯁꯤꯡ ꯌꯥꯎꯅ ꯁꯤꯚꯤꯜ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯅ ꯍꯥꯏ ꯃꯤꯒꯤ ꯐꯅꯕ ꯈꯟꯕ ꯍꯥꯏꯕ ꯑꯁꯤꯅ ꯑꯊꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯔꯥꯖꯤꯕ ꯒꯥꯟꯙꯤꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯣꯏꯈꯤ ꯃꯔꯝ ꯑꯁꯤꯅ ꯈꯦꯟꯅꯕ ꯃꯌꯥꯝꯅ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯝꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯅꯨꯃꯤꯠ ꯄꯥꯂꯟ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯅ ꯊꯝꯅꯕꯒꯤꯗꯃꯛ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯍꯣꯠꯅꯃꯤꯟꯅꯕ ꯆꯪꯉꯦ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯍꯤꯡꯁꯥ ꯊꯥꯗꯣꯛꯅꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡꯗ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯍꯟꯕꯗ ꯃꯊꯧ ꯍꯥꯞꯂꯒꯅꯤ ꯊꯥꯖꯩ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯈꯤꯕꯅ ꯍꯧꯈꯤꯕ ꯑꯣꯏꯔꯕꯁꯨ ꯂꯥꯛꯀꯗꯧꯔꯤꯕ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯃꯥꯌꯣꯟꯗ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯑꯄꯨꯟꯕ ꯂꯝꯗꯝ ꯑꯃꯗꯤ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯕ ꯂꯩꯉꯥꯛꯇ ꯃꯤꯌꯥꯝꯅ ꯁꯧꯒꯠꯄ ꯃꯊꯧ ꯇꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯍꯨꯟꯅꯗꯨꯅ ꯉꯥꯡꯅꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯈꯦꯠꯅꯕ ꯊꯥꯗꯣꯛꯅꯗꯨꯅ ꯏꯪ ꯇꯞꯄ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯅꯕ ꯄꯨꯟꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯃꯤꯑꯣꯏ ꯈꯔꯅ ꯇꯣꯉꯥ ꯁꯟꯗꯣꯛꯇꯨꯅ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯍꯨꯝꯗꯨꯅ ꯄꯨꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯇꯣꯛꯄꯤꯌꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯊꯥ 3 ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯥꯡꯈꯤꯕ ꯃꯇꯝꯁꯤꯡ ꯑꯁꯤ ꯃꯦꯟꯈꯠꯅꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯍꯥꯟꯅ ꯍꯣꯠꯅꯔꯝꯕ ꯆꯥꯡꯗꯒꯤ ꯍꯦꯟꯅ ꯍꯣꯠꯅꯗꯨꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯆꯥꯎꯈꯠꯅꯕ ꯑꯃꯗꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕ ꯄꯨꯟꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯈꯤ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ RDNPR ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯍꯥꯏ ꯃꯥꯂꯦꯝꯒꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎ ꯐꯥꯎꯕ ꯋꯥꯔꯤ ꯁꯥꯗꯨꯅ ꯏꯪ ꯇꯞꯄ ꯑꯃꯗꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯁꯨ ꯋꯥꯔꯤ ꯁꯥꯕ ꯈꯛꯇꯅ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯍꯟꯕ ꯉꯝꯒꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯣꯏꯊꯣꯛꯅꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯄꯨꯟꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯈꯤ